Akaswani Imphal Ningthoukhongjam Suni na pau pazari ahanbada maruoiba pau Rajya gi Mantri Mandol gi mifam Senapati District Headquarters da hayeng pangthoknaba sem saba loire Manipur da COVID-19 positive oiba apunba masing lising kuntaruk chani kunmanga sure Pradhan Mantri Narendra Modi na ngasi Virtual India Mobile Congress lising ani kun hogdokpagi thoramda wa ngangani amasung COVID-19 gi vaccine Covaxin sariba company Bharat Biotech na vaccine asi athu okai gi oina sizinaba yahanaba Central Drug Regulator da haijakre Lebagasina Malem gi laichet oriba COVID-19 gi mayokta punna amato oina lanthengnari lamdam sigi miyamna sakhangnaraba mioi kayanasu lanpham asida mai pangnabagi damak Akaswani Imphal gi ipau gi kuthangda mipum khudim angna araiba thawong ahum face mask uppa amaga futtaruk lamnana leinaba mai mit amadi khutsa toina hamdoktuna tarutanana thamnaba appeal tawri Manipur gi saknairaba saisakpa oinam Swami Kumarna COVID-19 dagi ngakthoknaba miyamda appeal tawraduna hai Radio bu tabiriba pumnamakpu oinam Swami Kumarna ikoknona khurumjari ngasidi aikoi pungnamak COVID-19 gi laichat asibu lanthengnari laichat asibu ngakthoknanaba hojik phawba vaccine puthoktribana masidagi ngakthoknanaba pambaidi yumdagi mapan thoktaba amadi cheksinba haibasina oiri maram masina sarkarna piriba niyom sing ngakna chatminasi karigumba tangai phadana yumdagi mapan thoraklabadi niyom chumna face mask soidana upsi khadangda uppagi hainabi thadok minasi mi amaga gi marakta yamdrabada fit tarukki arapa thamsi sabon natraga hand wash sijanaduna khutsa toina hamdoksi section ba haibasina isa amadi aikhoi gi nungsiraba imung manung miyam pungnamak laichat asidagi kanba ngamgadoribani Swami Kumarna amuka suhana khurumjari Hauzik mapungoiba pau Rajya gi Mantri Mandol gi mifam Senapati District Headquarters da hayeng pakthoklagani COVID-19 gi laichat na maram hoiduna singi mafam singda Mantri Mandol gi mifam pangthokpa matam khara lepluraba matungda amugana jingi jila singda mifam pangthoknaba Rajya Sarkar na warip lawkhibani hayeng pangthokadaba Mantri Mandol gi mifam asida Pradhan Mantri Street Vendors Atmanirbhar Nidhi PM Swanidhi amasung Mudra Scheme singi jila singda ju chana hanabagi matangda wafam kaya khanagani Aikhoigi Senapati Paumina hai mifam asigi damak sem saba loire mangjongna ngaksenbagi akanba cheksu tarang lokhatle Boxer Laisram Sarita gi punsi da yumpham oiba documentary film I Rise na Mapal Suba Mumbai Short International Film Festival isingani kunda best documentary gi mana phangle film asi Borun Thokchom na direction pibani amadi films division na puthokpani handakta Mumbai da pangthokiba festival aduda America Germany France Croatia Brazil Hungary amasung Poland gi documentary film taramapan atoi hen tanaki film asi West Bengal da pangthokiba Tagore International Film Festival isani kundasu Best Film on Women Outstanding Achievement Award phangkrabani Manipur da COVID-19 positive oiba apunma masing lising kuntaruk chani kunmanga sure haukiba pung kunmari da mi chama yangkhaini thoi nongna positive oirakki COVID-19 command control room na ngarang numidang wairam thopa cherol amana hai haukiba pung kunmari da mi chama nifumapan naba phaduna discharge tawkibadagi punna naba phakiba masing lising kunithoi samapan Marfudra tare sure naba phabagi changsa da marfutare dasmik taruk mapanda leire haiba matamasida mi ahum sikibadagi laichat asta sikiba masing chahumapan sure control room asina hai kanagumbana positive oiba mioi amaga nangnarurabadi kudakta self isolation tawgadabani aduga test tawthoknabagi damak covid control room natraga CMO da contact tawgadabani Nagaland ngarang nauna mi kuntra mapan positive oirakpadagi COVID-19 positive oiba apunba masing lising taramathoi chamri taranipan sure ngarang mi manga naba pharakpadagi punna naba phakiba masing lising tara chatruk yangkhainipan yaure hauzik active case samnga humbudra taruk leiri laicharista sigiba masing humfumapan sure Meghaloi da ngarang mi chama kun naba pharakpadagi punna naba phakiba masing lising taramathoi chamnga humbudra humdoi sure ngarang mi humbudra tre nauna positive oirakpadagi active case Satruk kunmathoi leiri apunba positive case na lising tarani thoi chahum taramari yaure sikibana chama kun sure tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi na ngasi Virtual India Mobile Congress lising ani kun hogdokpagi thoramda wa ngangani
नुमित हुमनिगी मिफम असी Department of Telecommunications amasung Cellular Operators Association of India na punna sinbani mifam asigi theme di Inclusive Innovation Smart Secure Sustainable habasini mifam asina Atmanirbhar Bharat Digital Inclusivity amasung Sustainable Development Entrepreneurship and Innovation haiba Pradhan Mantri gi meeting adu pungning thawatpani Masina telecom amadi nauna thorokliba technology sector da midai bag amasung Bharat manungdagi sel thadaba hengathanaba amadi research amasung development da pungning thawanabasu pandam thamli mifam asida tongan mantraloy sing telecom gi CEO sing malem thaki CEO sing amadi 5G amadi artificial intelligence ki akangai sing yaugani Lebaga sida phangba machak mathum na sajaba COVID-19 gi vaccine Covaxin sariba company Bharat Biotech na vaccine asi athu akai gi oina sizinaba yahanabagi ayaba pibinaba Central Drug Regulators DCGI da haizakre masiga loinana Hyderabad ta leba firm Bharat Biotech asi lebaga sida COVID-19 vaccine athu akai gi oina sizinaba yahanaba haizarakpa ahum suba company oire Hana Serum Institute of India amasung Pfizer nasu vaccine sizinaba yahanbinaba haizakrabani Covaxin asi Bharat Biotech na Indian Council of Medical Research ka punna saminabani amasung hauzik ahum suba tangkaki changyeng tawbugi thakta leiri lebak sigi tongan mafam tarani panda volunteer lising kunitho hienbada changyeng tawri Pune da leba malemgi khwaidigi sawba vaccine saba company Serum Institute nasu Oxford COVID-19 vaccine Covaxin haiba pibinaba haizakrabani vaccine asi AstraZeneca amasung Oxford University da punna saminabani Pfizer company na coronavirus vaccine Bharat sizinaba yahanaba haizarakiba hek matungna khongthang asi lokhalakpani United Kingdom na ngasi COVID-19 vaccine sizinaba hauba ahanba lebak oiragani sarkar gi pauna hai vaccine asi doctor singi clinic singda yenthoktingai mamangda hospital singda phangangani Britain sarkar na Pfizer amasung Bharat na puthokpa vaccine asi athu akai gi oina sizinaba yahanaba mamang cheol ayaba pikibani Mamang Seolda Thokiba Chirolamada Health Secretary Matt Hancock na hai care home da leibasing hida kapthoknaba sarkarna hek ngamba makai honari National Health Service na sahi marphu gi mathakta leibasing frontline health care workers sing amasung care home staff amadi madui layang libasing hida kapthokpada mapungweba mineng thamli Britain na vaccine asigi dose koti mari leinab order tawkre ahanba chayolda dose lakh 9 lom phanglaba yai Longmi loop kaya na ngasi Bharat ban kauriba sigi yenglaga ngaksen bagi akan ba sexual thorang lokhanaba kendra na rajya amasung union territory singda khangan kare lebaki konung deligi ngangkhoi singda lau siyonggi anoba ain sing yaningda bagi khongjang sangsiliba longmi loop singda ngasi ayuk pung 13 digi nungthil pung 3 pawba lebak sin batungba ban kauri BJP gi makok thongba luchingba Ravi Shankar Prasad na hairi Congress amasung BJP nataba atai dol singna sarkar gi khongthang da yetpham thoi habagi damak Laibagasta yaningdabigi khongjang changsilakpa hekti yausili Sri Prasad na hai Congress dol na 2018 gi mikhalgi manifesto da lau singugi ain semdongna wafum kaya mayek sengna pali mangna hai Congress NCP Samajwadi Party amasung atai birodi dol sing tawribasi rajniti gi khudong chaba launaba honabani amasung makoi mamai ani longi haibadu masina uthokchare Sri Prasad na hai NCP luchingba Sarat Pawar na 2005 da lau singugi ain semdongna bakan honaki adubu ngasidi rajniti gi yanadaba leibasing uthoknaba awonba purakliba asida yaningdaba fongli Loshilakpada COVID-19 dagi ngakthoknaba face mask uppa foot taruk lamna leiba khutcha amadi maimit tarutanana thamba haiba asamba thawong ahum asi ngangna chatpinaba amukhana ningsingjari aroibada maroiba paw amukhana Rajagi Mantri Mandolgi Mifam Senapati District Headquarters da hayeng pangthoknaba sem saba loire Manipur COVID-19 positive oiba apunba masing 16,695 sure Pradhan Mantri Narendra Modi na ngasi Virtual India Mobile Congress 2016 gi thorom da wa ngangani amasung COVID-19 gi vaccine Covaxin sariba company Bharat Biotech na vaccine asi atu akai gi oina sizinaba yahanaba Central Drug Regulator da haijakre pauloi jare